Manipur Laingaki war on drug ki manung sana state asigi tuan mafam singdagi Manipur police na fagat pangamkraba kilogram sahunga kunthraga nithoiga gram sanipan ga taraga humdoi romgi narcotic drugs amadi psychotropic substances ngasi mai thaduna muknakhre President rule thamjin khibedagi miyam gi mihut oina lairibe MLA sing punsinduna makhatana kari tauksigi khananabagi sang yamna nemli han speaker thoksum saitrabata phungdorakre Amaromdana security force sing akanba mawongda muknakhre sangai kendri gi manungsana leiba maibung khunau hariba lamasida leijariba crematoriums public toilet community hall thuai gani haibagi lakpadagi ne haiba khunja singa security force singa akanba mawongda muknakhre Makhataba mapung phaba pau myam punungai minasi Doctor singna medical ethics ngak labadi kanana su wararoi pandam Doctor singna medical ethics ngak na labadi kanana su wararoi haina People's Action for National Democratic Movement pandamna thamlakpaga loina private practice tawba yahanda waibi sabsana satna hangane haina phongdorakli pandam gi sirolama handak hospital misi minat toina tholakpaga loina pamdaba thondaba Thokraba matung rims ki director na hospital asigi doctor sing masagi duty hour matamna private hospital natragana mayumda lanai layeng bu yaroi karigumbu jengnam labudi action lawgani haina phongdokhiba yamna phajabu wapni amadi thabak oina onthorakpa du miyamna khawrang ngaidi mamangda leramba director singna su magi matamda manaba order thokpa laikhre adubu action lawbudi amata thengna khiti maram asina handaki matang asida sabsaba thabak pekhat aningaidi Siol asina makata araduna medical ethics ngaktabu doctor singni haibigi maming matha sing social media da thadorakpa miyam thingnari aduguma doctor singdu khradang action lawbada haifet kanabi hai matang asida lalibasi doctor singda natana hospital manungda sanglaga yengbadadi asoibigi asoiba ngaktani director na anaw department sing hangnaba anaw technique sizinaduna hena phanaba kana honari asomda hana leijaramba department singdana Masek yeng lurabadi awatpi pangakani khudam oina hairabada radiation oncology department da anoba patient ama mai yaina blakpada mahaki tan ngaibada awabagi masani asukuina ngaibisi kari watpagino staff watpagira amasum radiation x-ray sunada bigira natragana tawge yauna tawribra wahalibra pathology department su asamba ahongba test masa masudi adumak indoor patients singa phangali adubu sel khra sauna sangadaba leirabadi mapan ge pathology center lab singda adumak refer tawthokpagi satnabi asisu misam oiriba patient singa thengnariba awaba mani rims mapan da yare yamna phajare dubu hospital amagi maku khak phajabana di satnabi yaroi patient care service da phangaliba facility gi makhayamna pongani makatana rims ki laboratory da natana mapan da refer tawramba thengnarabadi akanba action lawgani haibasu order thokpa phai haina su phongdorakli siolasna makataraduna kanagumba patient party na emergency da hena thuba pamana tawjabadi kaididu natana normally charge awangba makhai mapana thadoklabadi lairaba patient da sagun tawgani amaramda rims ki security asugyamna laiboi haibisi doctor fuge tawba natragana wathok lanthok lairaba matamda uba phangi maroin emergency ward ta khara yamna thambiba phai anoba patient singna guide tawbinaba amadi admission amadi discharge tawbada mateng pangnaba doctor singna private practice tawbiraba tawdabra haibisi aikhoi pumbana thengnaduna khangliba ngaktani ahanbu oina ama anidang action lawbiyo makhade adum laksarani hana piramba cotton pad amasum syringe bandage na singba singju emergency department na phangalaga di yana nungaigani punamak thamoi singna tawrabani miyam gi khara makai pelan mangangani singa khutka mana biyo haina panam gi siol sina makhatana thamakli Manipur da rajniti tawriba singa madi lenga kanglon paina basieli singa di lamyan bi irabot ki wokhal de amata sendre elsiam Manipur da lariba miyam lengak pairiba miyoi singa madi rajniti tawiriba miyoi singa lamyan bi irabot na pamlamba wakhalon sing satlamba tarabadi iramda Manipur sin haujik tangdu laitadaba thokli bisi thoklamloi Manipur da rajniti tawriba singa madi lenga kanglon paina basieli singa di lamyan bi irabot ki wakhal amata sendre haina lamyan bi irabot ningsing thoram observation committee lin toki convener el siamna phungtokri
ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ 73 ꯁꯨꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯂꯤꯟꯇꯣꯛ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ (PPCM)ꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ PPCMꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯖꯤꯠ, ꯂꯤꯟꯇꯣꯛꯀꯤ ꯀꯟꯚꯦꯅꯔ ꯑꯦꯜ ꯁ꯭ꯌꯥꯝ ꯈꯨꯃꯟ, ꯂꯤꯟꯇꯣꯛꯀꯤ ꯀꯣ-ꯀꯟꯚꯦꯅꯔꯁꯤꯡ ꯍꯥꯏꯕꯗꯤ ꯀꯦ ꯊꯧꯕꯥꯜ ꯃꯤꯇꯩ, ꯀꯦ.ꯑꯦꯁ. ꯒꯣꯄꯦꯜ ꯂꯨꯋꯥ ꯑꯃꯗꯤ ꯋꯥꯏ ꯇꯤꯀꯦꯟ ꯁꯤꯡꯍ, PPCMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤ, ꯁꯣꯔꯥꯏꯁꯝ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯥꯏꯕꯝ ꯄꯨꯔꯅꯤꯃꯥ ꯑꯁꯤꯅ ꯃꯊꯪꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯤꯟꯇꯣꯛꯀꯤ ꯀꯟꯚꯦꯅꯔ ꯑꯦꯜ ꯁ꯭ꯌꯥꯝ ꯈꯨꯃꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯄꯥꯏꯅꯕ ꯆꯦꯜꯂꯤꯕꯁꯤꯡꯅꯗꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯋꯥꯈꯜ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯂꯝꯌꯥꯟꯕꯒꯤ ꯃꯪꯐꯝꯗ ꯂꯩꯁꯨ ꯀꯠꯄ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯉꯥꯡꯕ ꯑꯃꯁꯨꯡ ꯃꯤꯈꯥ ꯄꯣꯟꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯣꯏꯔꯤ꯫ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯅ ꯄꯥꯝꯂꯤꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯔꯤ ꯁꯤꯔꯤ ꯒꯧꯔꯆꯟꯗ꯭ꯔ ꯅꯃꯣ ꯄꯨꯔꯕꯁꯔꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀ ꯂꯩꯃꯤꯟꯅꯔꯝꯕ INA ꯃꯣꯏꯔꯥꯡꯗ ꯁꯨꯛ ꯃꯇꯝ ꯁꯥꯡꯅ ꯊꯧ ꯄꯨꯕꯤꯔꯝꯕ ꯁ꯭ꯔꯤ ꯃꯥꯏꯔꯦꯝꯕꯝ ꯀꯃꯜ ꯁꯤꯡꯍꯅ ꯇꯩꯕꯪ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19 ꯏꯪ 2025 ꯂꯥꯡꯕꯟꯒꯤ 29 ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯒꯨꯔꯨꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯕꯦꯁ ꯑꯣꯟꯗꯨꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯆꯩꯇꯟꯌ ꯅꯤꯂꯥ ꯗꯥꯁ ꯍꯥꯏꯕ ꯅꯥꯝ ꯐꯪꯖꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1 ꯏꯪ 2025 ꯃꯦꯔꯥꯒꯤ 9ꯅꯤ ꯄꯥꯟꯕ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯁ꯭ꯔꯥꯗ ꯊꯣꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯇꯃꯥ ꯁꯥꯟꯇꯤꯒꯤꯗꯃꯛ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯗꯪ ꯍꯔꯤ ꯁꯪꯀ꯭ꯔꯤꯇꯟꯒ ꯂꯣꯏꯅꯅ ꯁꯤꯔꯤ ꯁꯤꯔꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨꯒꯤ ꯆꯔꯟꯗ ꯀꯠꯆꯒꯗꯧꯔꯤ꯫ ꯎꯄꯂꯛꯁ꯭ꯌ ꯑꯁꯤꯗ ꯕ꯭ꯔꯍꯃꯟ ꯕꯩꯁꯅꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯔꯤꯅꯥꯝ ꯁ꯭ꯔꯕꯟ ꯇꯧꯕꯤꯔꯅꯕ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯊꯧꯔꯝ ꯄꯔꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:30 ꯁꯪꯀ꯭ꯔꯤꯇꯟ ꯍꯧꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯒ ꯇꯤꯟꯅꯕꯤꯔꯝꯕ ꯂꯣꯏꯅꯕꯤꯔꯝꯕ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯟꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯐꯝ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡ ꯊꯧꯔꯝ ꯇꯧꯐꯝ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯃꯟꯗꯞ ꯃꯣꯏꯔꯥꯡ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯌꯥꯝꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯨꯅ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯈꯥ ꯇꯥꯕꯅꯤ꯫ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯆꯍꯤ 5-5ꯒꯤ ꯑꯣꯏꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯤꯈꯜꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯗꯨꯅ ꯊꯥꯒꯠꯄ ꯉꯝꯗꯦ꯫ ꯚꯣꯇꯔꯁꯤꯡꯗ ꯁꯦꯜ ꯌꯥꯝꯅ ꯄꯤꯕ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯑꯣꯏꯗꯕ ꯋꯥꯕꯨ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯍꯩꯖꯤꯟ ꯇꯧꯁꯤꯟꯕ ꯍꯩꯕ ꯃꯤꯔꯦꯞꯁꯤꯡꯗ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯔꯀꯥꯔꯁꯤꯡ ꯑꯐꯕ ꯁꯔꯀꯥꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯍꯦꯛ ꯆꯩꯖꯔꯤꯕ ꯑꯗꯨ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯃꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯅ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯀꯧꯅꯗꯦ꯫ ꯑꯁꯣꯛꯄ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯏꯟꯊꯣꯛꯇꯨꯅ ꯑꯋꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯃꯁꯥ ꯃꯁꯥꯅ ꯂꯩꯔꯤꯕ ꯃꯔꯩꯀꯥꯏꯕꯨ ꯃꯔꯩꯕꯥꯛꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯛꯁꯤ ꯅꯥꯏꯗꯕ ꯂꯝꯆꯠ ꯆꯠꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅ ꯈꯨꯠꯂꯤꯡꯕ ꯍꯥꯏꯕꯁꯨ ꯑꯣꯏ꯫ ꯃꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ꯫ ꯁꯔꯀꯥꯔꯒꯤ ꯃꯔꯜ ꯃꯊꯨꯝꯕꯨ ꯂꯩꯕꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ꯫ ꯁꯔꯀꯥꯔꯒꯤ ꯃꯔꯜ ꯃꯊꯨꯝꯅꯤ ꯃꯥꯡꯍꯜꯂꯁꯤ ꯊꯨꯒꯥꯏꯔꯁꯤ ꯅꯩꯈꯥꯏꯔꯁꯤ ꯍꯥꯏꯕꯔꯣꯝꯗ ꯂꯣꯏꯅꯃꯛ ꯊꯕꯛ ꯇꯧꯏ꯫ ꯃꯗꯨꯅ ꯐꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯤꯈꯜꯗ ꯚꯣꯠ ꯄꯤꯗꯨꯅ ꯐꯠꯇꯕ ꯃꯤꯔꯦꯞ ꯀꯌꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯗꯒꯤ ꯉꯁꯤ ꯋꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯥꯜꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯉꯛꯇ ꯇꯥꯏ ꯄꯨꯟꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯝꯕꯤ ꯆꯠꯄꯒꯤ ꯅꯤꯌꯝ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯤ꯫ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯇꯤ ꯅꯤꯌꯝ ꯀꯌꯥ ꯂꯝꯖꯥꯎꯗ ꯊꯨꯒꯥꯏꯗꯨꯅ ꯆꯠꯄ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯈꯠꯂꯛꯂꯤ꯫ ꯃꯁꯤꯅꯕꯨ ꯀꯔꯝꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯛꯁꯤ ꯈꯛꯁꯤ ꯅꯥꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ
ꯇꯝꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯊꯕꯛ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯍꯥꯏꯕꯒꯤ ꯑꯐꯕ ꯃꯇꯧ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯇꯝꯕꯤꯗ꯭ꯔꯤ ꯃꯗꯨꯅꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯑꯃꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯍꯧꯗꯨꯅ ꯂꯥꯃꯥꯡꯅꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯗꯨꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯃꯤꯃꯥꯡ ꯊꯣꯛꯅ ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯑꯃꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯈꯣꯜꯂꯥꯎꯒꯨꯝ ꯇꯥꯕ ꯐꯪꯂꯛꯂꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯋꯥꯈꯜ ꯈꯟꯗꯕ ꯃꯇꯝ ꯑꯣꯏꯔꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯀꯤ ꯈꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯑꯐꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯣꯏꯔꯕꯗꯤ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯈꯟꯕ ꯉꯝꯂꯒꯅꯤ ꯐꯠꯇꯕ ꯃꯤꯌꯥꯝ ꯑꯣꯏꯕꯅ ꯐꯠꯇꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯄ ꯀꯌꯥꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯟꯗꯨꯅ ꯊꯥꯒꯠꯈꯤꯕꯗꯒꯤ ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯃꯁꯤ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯅꯠꯇꯦ ꯏꯁꯥꯒꯤ ꯑꯣꯏꯖꯕꯗ ꯈꯟꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯈꯤꯕꯗꯒꯤꯅꯤ ꯃꯗꯨꯅ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯔꯤ ꯂꯣꯏꯅꯅ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛ ꯃꯄꯨ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯂꯩꯔꯤꯕ ꯌꯦꯛꯅꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯛ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯊꯝꯖꯔꯤ